Kanglaicha singba har mamaktada ikai khumna utjari ngasi amuk pudun lakshari Manipur gi wangmada India gi wangmada laikhraba Meitei ningol amaga unaduna folkonda wari sabagi thorom makak thamjari mayam hak taminasi loinana masi tadringi mangoinana Leipak Ningba Eshei se asimatang hana taminakisi ho kang Leipak ho kang Leipak Pokpi ima kanana chingmino kanana tammino pumnama kanglaisigi machani kanglaicha Thotlava siroi lilina nungsi mapau chelakli Thotlava siroi lilina nungsi mapau chelakli Sangai gi fajava mitsanana Mannava khunai pamjari Sangai gi fajava mitsanana Mannava khunai pamjari Hoi gi nungshibi kang Leipak Ipurup Leipak iramda masibu nungsijaba isai ama taminnakraba matungda hauji Bangladesh da ongkraba aigi cha Jamuna Meitei Chanu mahak unaduna phone call gi khuthangda amuk wari sabase taminarasi hello Ibu lo. Akhoi Bangladesh ta lairiba akhoi Meitei Ningol Meitei Chanu haitare ko akhoi Jamuna ni ko Mane ibu. aina nangi akhoi YouTube ta thagalakpa Facebook ta thagalakpa akhoi mini kitchen gi matang do yengobada aina sum mayam do introduce to boina ko interview jam tang thamjage na tawbone ado hoji isalgi chahi kayamuk subirage Bung aigi chahi 36 dumaina. ho yamna naha oiri ko ai ni chahi kul amuk han haiba tare aina isa gumane haiba tare yankai ga hela yankai humdoi mari yoksal ko isa gumane haiba tare isa live je nuaite aduna aina haibani ko adagi nangi seida akhoi Bangladesh yum palaga lere chi chahi kayamuk sure Ai yum palai si di chahi dum 19 dumaina haire 2008 dai ta pangani. Okay yam jal ko okay huji angang kaya subirage aduga aige nupana kari maming na kari kauba kari thaba hona biri aduga haipatang thambiyo Haigi chanupi ma chanupa ma
ꯏꯆꯥꯅꯨꯄꯤꯗꯤ ꯍꯟꯗꯛ SSC ꯃꯣꯏ ꯊꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯀꯣ ꯔꯤꯖꯜ ꯍꯟꯗꯛ ꯖꯨꯂꯥꯏ ꯑꯗꯥꯏꯗ ꯊꯣꯛꯑꯅꯤ ꯀ꯭ꯂꯥꯁ 10ꯒꯤ ꯍꯣꯏ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯥꯅ ꯀ꯭ꯂꯥꯁ 7ꯗ ꯇꯝꯃꯤ ꯃꯥꯅꯀꯣ ꯍꯣꯏ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃꯈꯛꯇꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯖꯣꯕ ꯇꯧꯔꯤ ꯃꯥꯅ ꯀ꯭ꯋꯥꯇꯔꯗ ꯑꯗꯨꯝ ꯂꯩꯕ ꯑꯩꯈꯣꯏꯅꯀꯣ ꯊꯕꯛ ꯃꯐꯝꯗ ꯑꯣꯀꯦ ꯑꯗꯣ ꯃꯤꯅꯤ ꯀꯤꯆꯟ ꯑꯅ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯃꯆꯥ ꯑꯃ ꯇꯧꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯃꯇꯥꯡꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯌꯨ ꯕ꯭ꯂꯣꯒ ꯃꯌꯥꯝ ꯁꯦꯝꯕꯁꯨ ꯂꯩꯔꯦꯀꯣ ꯍꯣꯏ ꯑꯇꯣꯞꯄ ꯍꯣꯏ ꯑꯃꯒꯤ ꯕ꯭ꯂꯣꯒ ꯌꯦꯡꯉꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯕꯗꯨꯒ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯄ ꯆꯥꯛꯊꯣꯡꯕꯤ ꯈꯪꯗꯦ ꯂꯥꯏꯔꯤꯛꯀꯤ ꯈꯪꯗꯦ ꯌꯥꯝ ꯁꯥꯟꯅꯔꯛꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯨꯝꯕꯁꯤꯒꯤ ꯃꯃꯤꯁꯦ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯋꯥꯈꯜꯁꯤꯒ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯍꯥꯟꯅꯕꯨꯗꯤ ꯑꯩꯁꯨ ꯕ꯭ꯂꯣꯒꯁꯦ ꯑꯗꯨꯝ ꯇꯧꯔꯝꯃꯤꯀꯣ ꯑꯦꯅꯤ ꯑꯃ ꯑꯗꯣ ꯋꯥꯈꯜꯁꯤꯒ ꯑꯗꯨꯝ ꯁꯤ ꯑꯣꯏꯅ ꯇꯧꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯃꯥꯡꯈꯤꯕ ꯃꯃꯤꯁꯦ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯌꯥꯝꯗꯁꯨ ꯎꯠꯄ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯈꯜꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯀꯩꯗꯧꯈꯤꯕ ꯀꯌꯥꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯨꯡꯁꯤꯔꯛꯏꯗꯅ ꯑꯍꯟ ꯍꯣꯏ ꯈꯪꯗꯦ ꯑꯉꯥꯡ ꯈꯪꯗꯦꯀꯣ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯛꯊꯣꯡꯕꯤ ꯅꯤꯡꯁꯤꯡꯕ ꯃꯤꯑꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯅ ꯁꯥꯟꯅꯔꯛꯄꯅꯤꯅꯀꯣ ꯑꯣ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡꯕ ꯃꯃꯤ ꯑꯣꯏꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯁꯤꯌꯥꯔ ꯇꯧꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯍꯥꯟꯅ ꯑꯗꯨꯝ ꯁꯦꯝꯖꯕꯅꯦꯕ ꯍꯣꯏ ꯌꯥꯝ ꯑꯗꯣ ꯁꯦꯝꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯝ ꯁꯦꯝꯃꯨꯕꯗꯒꯤ ꯌꯥꯝ ꯆꯥꯟꯅꯈꯤꯗꯅꯀꯣ ꯑꯥ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕꯤꯔꯦ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯪꯕꯤꯕ ꯑꯗꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯑꯍꯟ ꯑꯉꯥꯡ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯃꯣꯏꯒꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯒ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦꯕꯀꯣ ꯑꯍꯟꯐꯧ ꯌꯥꯎꯅꯀꯣ ꯍꯣꯏ ꯑꯁ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯔꯛꯑꯦ ꯈꯩꯅꯤ ꯀꯧꯇꯥꯗ ꯇꯧꯔꯒ ꯊꯣꯡꯕꯗꯣ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯆꯪꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯤꯒ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯤꯁꯤ ꯅꯤꯡꯁꯤꯡꯉꯒ ꯃꯣꯏꯅ ꯀꯃꯦꯟ ꯇꯧꯔꯛꯄꯁꯦꯀꯣ ꯍꯣꯏ ꯑꯗ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯗꯨꯗꯩꯗꯤ ꯁꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯁꯥꯟꯅꯖꯔꯝꯕ ꯐꯤꯕꯨꯜ ꯂꯣꯠꯄꯤ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯑꯗꯒꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯁꯤ ꯃꯌꯥꯝꯁꯦ ꯇꯞ ꯇꯞꯅ ꯁꯨꯝ ꯊꯥꯂꯤ ꯄꯩꯊꯥꯂꯤꯒ ꯁꯥꯟꯅꯕꯁꯦ ꯁꯨꯝ ꯃꯨꯠꯁꯜꯂꯛꯄꯗꯣ ꯑꯗ ꯉꯁꯤꯗꯤ ꯃꯥꯅꯦ 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 ꯏꯆꯟꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯁꯤ ꯑꯃꯇꯪ ꯀꯂꯦꯛ ꯇꯧꯔꯒ ꯑꯗꯣꯝꯅ ꯇꯧꯕꯤꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯤꯒꯤꯗꯤ ꯌꯥꯝꯅꯁꯨ ꯀꯥꯟꯅꯕ ꯑꯃꯔꯣꯝꯗ ꯆꯥꯛꯊꯣꯡꯕꯤꯅꯦꯁꯨ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒꯩꯗꯨꯒ ꯊꯣꯡꯉꯤꯕ ꯊꯥꯛꯏꯕꯗꯨꯗꯤ ꯑꯁꯦꯡꯕꯃꯛ ꯂꯣꯏꯅ ꯇꯧꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯂꯧꯁꯤꯡꯗꯣ ꯍꯣꯏ 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 ꯁꯤꯒꯤ ꯄꯣꯠꯁꯤ ꯊꯣꯡꯕꯗꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯤ ꯍꯥꯏꯕꯗꯨꯒꯤ ꯍꯣꯏ ꯍꯣꯏ ꯁꯥꯟꯅꯕ ꯑꯣꯏꯅꯁꯨ ꯑꯣꯏꯖꯔꯒꯁꯨ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯣꯏꯅꯁꯨ ꯎꯠꯄ ꯍꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯂꯧꯁꯤꯡꯁꯦ ꯔꯤꯌꯦꯂꯤꯇꯤ ꯑꯃꯁꯨ ꯌꯥꯎꯔꯦꯗꯅꯀꯣ ꯑꯧ ꯑꯗ ꯑꯩꯅ ꯃꯇꯥꯡꯁꯤꯗꯀꯣ ꯍꯪꯕꯗꯤ ꯌꯥꯝ ꯂꯩꯌꯦ ꯇꯧꯁꯦꯀꯣ ꯑꯗꯣ ꯁꯨꯝ ꯇꯦꯟ ꯇꯦꯟꯅ ꯈꯨꯝꯃꯒ ꯍꯪꯖꯕꯀꯣ ꯂꯣꯏ ꯁꯨꯅꯕ ꯀꯟꯇꯦꯟꯗꯣꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣꯝꯅ ꯌꯥꯏ ꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯃꯆꯥ ꯑꯃꯒ ꯇꯧꯕ ꯑꯗꯒꯤ ꯄꯣꯠ ꯆꯩꯒꯁꯦ ꯍꯦꯛ ꯌꯥꯝꯅ ꯈꯥꯡ ꯑꯁꯤ ꯃꯆꯥ ꯃꯆꯥ ꯇꯧꯕ ꯃꯁꯤꯅ ꯏꯆꯥꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟꯅ ꯁꯤꯡꯉ ꯁꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯑꯗꯨꯝ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯑꯦꯚꯏꯂꯦꯕꯜ ꯐꯪꯉꯦꯕꯀꯣ ꯑꯦꯅꯤ ꯑꯣ ꯃꯥꯔꯀꯦꯠꯇ ꯑꯣꯏꯔꯣ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯔꯣ ꯑꯗꯣ ꯑꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯕꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯊꯣꯡꯕꯗꯗꯤ ꯁꯤꯖꯤꯟꯅꯕꯗ ꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯅ ꯃꯩ ꯆꯪꯕꯅꯤꯅꯀꯣ ꯍꯣꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯃꯥꯔꯀꯦꯠꯇꯒꯤ ꯈꯔ ꯂꯩ ꯃꯦꯂꯥ ꯇꯧꯔꯛꯄꯗꯁꯨ ꯑꯗꯨꯝ ꯌꯣꯟꯕꯩ ꯃꯦꯂꯥꯗꯩꯁꯨ ꯂꯩ ꯑꯣꯟꯂꯥꯏꯟꯗꯩꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯝ ꯂꯩꯕ ꯑꯣ ꯐꯪꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯆꯜꯁꯤꯡꯗꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯂꯩꯖꯕꯅꯦꯕ ꯑꯣ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯑꯥꯏꯇꯦꯝꯗꯣ ꯁꯨꯔꯗꯤ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩꯁꯦ ꯑꯗꯨꯝ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅꯤ ꯍꯥꯏꯗꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕꯅꯦ ꯄꯤꯛꯆꯕꯇꯅꯦ ꯑꯗꯨꯒꯅꯦ ꯄꯣꯠꯇꯤ ꯌꯥꯝ ꯇꯥꯡꯉꯦꯕ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯄꯣꯠꯁꯦ ꯑꯣ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯃꯆꯥꯒꯗꯣ ꯀꯌꯥꯃꯨꯛ ꯆꯤꯡꯉꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯩꯁꯥꯗꯗꯤ ꯂꯨꯄꯥ 550 ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯏꯟꯗꯤꯌꯥ ꯀꯔꯦꯟꯁꯤꯗꯕꯨꯗꯤ ꯑꯗꯨꯃꯛꯇꯤ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥ ꯌꯧꯔꯝꯃꯔꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥ ꯑꯗꯨꯃꯥꯏꯅꯗꯤ ꯌꯧꯔꯔꯣꯏ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯅ ꯄꯩꯁꯥ ꯆꯥꯎꯋꯦ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯄꯩꯁꯥ ꯄꯤꯛꯄꯅꯦꯕ ꯍꯣꯏ ꯑꯗꯣ ꯀꯩꯅꯣ ꯏꯕꯦꯝꯃꯗ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯍꯧꯔꯕꯤꯔꯛꯏꯁꯦ ꯀꯌꯥꯃꯨꯛ ꯀꯨꯏꯕꯤꯔꯒꯦ ꯑꯩ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯏꯁꯦ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅ ꯊꯥ 2-3 ꯁꯨꯔꯛꯏ ꯌꯥꯝ ꯀꯨꯏꯕꯗꯤ ꯌꯥꯝ ꯅꯠꯇ꯭ꯔꯤꯕꯀꯣ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯍꯣꯏ ꯑꯗꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯗꯣꯝꯅ ꯊꯥꯒꯠꯄꯤꯔꯛꯄꯗ ꯏꯆꯥꯅ ꯊꯥꯒꯠꯂꯛꯄꯗ ꯄꯩꯁꯥ ꯐꯪꯕꯒꯤ
ꯎꯝ ꯀꯩꯅꯣ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯛꯁꯤꯃꯝꯗ ꯐꯪꯈꯤꯕ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ? ꯃꯦꯛꯁꯤꯃꯝ ꯑꯩꯅ ꯑꯗꯨꯝ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯐꯪꯈꯤꯕ ꯄꯩꯁꯥꯗꯨꯒ ꯆꯥꯡꯗꯝꯅꯔꯨꯔꯒꯗꯤ ꯑꯩꯒꯤ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯄꯗ ꯐꯪꯈꯤꯕ ꯄꯩꯁꯥꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤꯗꯤ ꯑꯗꯨꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯣ ꯍꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯕ꯭ꯂꯣꯛꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯟꯀꯣꯃꯣꯟ ꯌꯥꯝꯅ ꯑꯣꯏꯈ꯭ꯔꯦꯕ ꯌꯥꯝ ꯑꯩꯅ ꯄꯣꯄꯨꯂꯔ ꯅꯧꯅ ꯑꯣꯏꯈ꯭ꯔꯦꯕ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ꯫ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯈ꯭ꯔꯦꯕ ꯐꯖꯅ ꯎꯝ ꯐꯖꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯩ ꯃꯇꯤꯛ ꯚ꯭ꯌꯨꯁꯨ ꯐꯖꯅ ꯐꯪꯈꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯁꯦꯟꯐꯝ ꯑꯗꯨꯝ ꯂꯤꯁꯤꯡ ꯀꯨꯟꯃꯨꯛ ꯃꯌꯥ ꯑꯩ ꯑꯗꯨꯃꯥꯏꯅ ꯐꯪꯈꯤ꯫ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯊꯨꯅ ꯄꯩꯁꯥꯁꯦ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯄꯩꯁꯥꯁꯦ ꯗꯣꯂꯔꯁꯦ $100 ꯐꯥꯗ꯭ꯔꯗꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦꯕꯀꯣ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯀꯩꯅꯣꯅꯤ ꯌꯨꯇꯨꯕꯇꯁꯨ ꯇꯧꯏ ꯐꯦꯁꯕꯨꯛꯇꯁꯨ ꯇꯧꯏ $100 ꯕꯤꯜꯗꯒꯤ ꯑꯥ ꯂꯧꯊꯣꯛꯄ ꯌꯥꯗꯕꯅꯦ꯫ ꯑꯗꯨꯗꯤ ꯌꯥꯏ ꯌꯥꯗꯦ $100 ꯕꯤꯜ $100ꯁꯤꯅ ꯉꯁꯥꯏꯒꯤ ꯑꯗꯣꯝꯒꯤ ꯀꯟꯚꯔꯠ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤ ꯀꯟꯚꯔꯠ ꯇꯧꯔꯛꯄꯗ ꯑꯗꯨꯝ 20,000 ꯃꯌꯥꯗ ꯐꯪꯈꯤꯕꯅꯦꯕꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯐꯅꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯊꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯊꯧꯖꯥꯜꯗ ꯐꯪꯕꯅꯦꯁꯨ ꯑꯩ ꯁꯤ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯤꯁꯦ ꯆꯥꯛꯈꯨꯝꯁꯤꯒ꯫ ꯌꯥꯝꯅ ꯁꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯩ ꯈꯤꯇꯪ ꯇꯦꯟꯁꯟ ꯇꯦꯟꯁꯟ ꯍꯪꯖꯒꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏ ꯁꯥꯡꯗꯅꯕꯀꯣ ꯎꯝ ꯀꯩꯅꯣꯒꯤ ꯎꯝ ꯏꯁꯥꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯒ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯋꯤ ꯔꯤꯂꯤꯖꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯨꯅꯤꯖꯝ ꯑꯣꯏꯅ ꯂꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯒꯤꯗ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠꯇꯪꯒ ꯊꯝꯕꯤꯌꯨ꯫ ꯑꯗꯥꯏꯒꯤ ꯃꯇꯥꯡ ꯑꯣꯏꯔꯒꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯀꯣ ꯁꯤꯒꯩꯁꯤꯒ ꯙꯔꯃ ꯑꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯑꯃꯅ ꯃꯩꯇꯩ ꯆꯠꯄ ꯂꯩꯔꯦꯀꯣ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯄꯣꯛꯄꯗ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯒꯧꯔ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯃꯣꯏꯁꯨ ꯒꯧꯔ ꯆꯠꯂꯝꯃꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯃꯣꯏꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯏꯒꯤ ꯃꯊꯧ ꯀꯔꯃ ꯄꯨꯝꯅꯃꯛꯁꯦ ꯒꯧꯔꯒꯤꯗ ꯂꯣꯏꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗ ꯑꯩꯈꯣꯏꯁꯨ ꯆꯠꯂꯦꯕ꯫ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯂꯥꯏꯅꯤꯡꯒꯤꯗꯤ ꯑꯗꯨꯝ ꯃꯌꯥꯡꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯒꯁꯨ ꯑꯊꯤꯡꯕ ꯀꯔꯤꯝ ꯂꯩꯇꯦ ꯏꯁꯥ ꯏꯁꯥꯒꯤ ꯅꯥꯠ ꯂꯥꯏꯅꯤꯡ ꯏꯁꯥ ꯏꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯩꯈꯣꯏ ꯃꯁꯛ ꯇꯥꯛꯑꯒ ꯁꯦꯠꯅ ꯆꯠꯅ ꯍꯤꯡꯕꯗꯀꯣ ꯀꯔꯤꯝꯗꯨꯒꯨꯝꯕ ꯑꯊꯤꯡꯕ ꯀꯩꯅꯣ ꯇꯧꯕ ꯑꯌꯦꯠꯄ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯣ ꯐꯖꯅ ꯏꯆꯥꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯏꯆꯥꯒꯤ ꯂꯩ꯫ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯕꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯜꯆꯔꯕꯨ ꯌꯣꯛꯈꯠꯄꯤꯔꯒ ꯎꯝ ꯂꯩꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯕ꯭ꯂꯣꯛꯇ ꯃꯥꯏ ꯄꯥꯛꯄꯒꯨꯝꯅ ꯑꯃꯨꯛ ꯃꯗꯨꯗꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯊꯪ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯗ ꯃꯤꯅꯤꯠ 9 ꯍꯦꯟꯖꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯕꯗ ꯑꯃꯨꯛ ꯑꯩ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯁꯤ ꯌꯥꯝ ꯁꯥꯡꯍꯟꯒꯨꯝꯁꯤ ꯍꯣꯏ ꯍꯣꯏ ꯃꯊꯥ ꯍꯣꯏ ꯁꯥꯗꯅꯕꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯌꯥꯏ ꯌꯥꯏ ꯑꯣꯀꯦ ꯌꯥꯏ ꯌꯥꯏ ꯑꯗꯨ ꯀꯥꯏꯗꯦ ꯄꯥꯕꯨꯡ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯏꯆꯟꯀꯣ ꯑꯥ ꯑꯥ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏ 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 ꯄꯥꯕꯨꯡ ꯌꯥꯏꯐꯃꯤꯟꯅꯔꯁꯤ꯫ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ꯫